Ngasigi video sidagi mayamna kaya khangnadaba nungaiba fact amadi karino fongba ngamdana leiriba mystery khara khangmina se. Number 1. Zealandia. Wahang amata hangjage aikhoi graha sida punna leiriba continent hadi mahadesh masing kaya sui. Mi ayambana continent taret ni soidana hainarakane. North America, South America, Antarctica, Africa, Europe, Asia amadi Australia. Samnaba lam masel amata oina lauduna paragadi manga khaktani su haiba fau yai. Animak chummi maramdi continent haina define toribase ekhoi mayamna yanaraba convention haidi chatnabi amanane. Masida chapchaba akaknaba oida yade haiba criteria karisulate. Aduna convention amagi matung ina mayamna di paba kaya yauna daba continent amaga sulaire. Madudi New Zealand gi makhada leiriba continent adune. Makha haijaribagi maramde masigi pak chawkraba continent asigi saruk ayamba samudra irol nung makhada leiba adugine. Continent asigi maming Zealandia haina kawe aduga 7% na lekang lamne lemhauriba 93% aduna irol nung da lupaga lei. Thazanaba amagi matung ina ngasidagi 60 to 85 million years mamang Australia dagi khaidokraba matung continent pulap lukhiba oramgani haina lowe. Number 2. Bluetooth technology. Malemgi khwai maming leba technology singi manungda Bluetooth sisu amane. Adubo adom Bluetooth technology gi maming se tamthibada maming chatliba Viking singi ningthau amadagi inspired tawrakhibani habasi khangbibra. Tongan ba electronic devices, mobile phone, PC, printer music system, adagi headphone na chingba singsi mari marang yawdabe wireless oiba mong da Bluetooth na samnahale. Adubu mi ayambanadi technology ase ngasidagi chahi lising amagi mamang leramba Danish Viking ningthau Harald Gormson gi maming loduna thonbani khangnade. Blatten haribasi mayamna ningthau dugi khangnaba mangonda kaubiba nickname ne. Original Scandinavian lon gi spelling amadi pronunciation Blatten du English onthokpadadi Bluetooth haina tajabane. Ningthau sigi higok maju changba maya asibadudagi loduna mahakpu Bluetooth haina khangnakhibani hai. Adubu magi Bluetooth hariba maming se wireless technology sida amuk thonkhriba asina mahakna palingai da tawkhiba singthaningai oiba achauba thabak khara dudagini haire. Harald Blatten na tongan ba maning makha tamna laijaramba Danish amadi Norwegian tribe sing punsinaduna apunba kingdom ohelakhi. Mahak mi atay singa ipau faudok fauzin tawbayam na haiba communicator amasu oiramkhi. Matau asumna wireless technology asinasu khetna ba communication protocol singbu samnahanduna punsin biba ngamme. Bluetooth ki symbol asisu ariba Scandinavian runic alphabet tagi character ani samjinnaduna sembane. Oirom gi asina haggle kawi yet gi asina bjargan. Mayak sing si Harald amadi Blatten gi ahanba mayak sing adune. Cute Maitai Nupi Instagram page na chahi ahum farak pagi nungaiba phongdok chaba oina reels contest amakhak pangthok chagadaure. Winner prize una lupa lishing tara thamjare. Views khwaidagi yamba reel duna winner oigane. Entry free oijai. Akupa marol singidamak screen da hapchariba number sida pau faubirao. Number 3. Bear Soldier. Ani subalanjau manung ne. Iranian nupa macha amana sawa macha amakhak thengnakhi. Sawa macha adu Soviet tagi halakhiba Polish lanmi singda Konadi railway station amada yonthorakhi. Makhoina mabu Wojtek haina maming suthon biduna magi chana thaknaba potlam sing phanganba amadi chathok chasin yanabagi damak private amagi rank ta lanmi ama oina maming suchan bikhi. Mapung mari sare farba kanda Wojtek beer amadi wine pambatanatana churuk fazana thakpadagi laichu bagi thakfau yokhi hai. Ayuktasu coffee thakpa pami hai. Wojtek lanmi singduga toina mukna sanakhi salam kotpasu hai. Lanmi singduna tauba uraga masu maningi makhong anidu thangatuna chatpa haikhi. Battle of Monte Cassino manung Wojtek namagi unit adubu mateng pangba oina kilo nifu manga lumba khutlai yawbu upu sing hondok honjin tawbikhi. Nupa mari changdragadi thangbangam daba upu sing sawam sina amata fau tahandana pukhibadubu singthana ba oina corporal gi rank ta promotion supibikhi. Magi maming chatpa adubu sakhang nabiba oina masigi laisi kunithoi suba company adugi official emblem oina su adopt tawkhi. Ani suba lanjau loiraba matung mahak Scotland gi sayoksang amada laikhi.
Number 4. Forest Swastika. Germany awang nokpok thangba sarukta umang khara lay. Umang singsigi uchan pambi marakta large koba u khara thawaina Hitler gi apaiba swastika symbol manaba tharame. Large hariba u pambi si ingthamtha changlakpa swai sida sumaina yamna nganba hangapan machu olae. Report khargi matung ina u singsi 1938 ta tharambani hai. Adubu kanana kamdongna thakibano dudi khangde Adolf Hitler gi mapok numit ningsingba oina manak nakpa Hitler youth member sing natragana umang dubu yengsenba forest warden na thaba oigani hai. Chahi khudingi naken tha amadi basanta rituda u singsigi tongan taba machu sina swastika mawong se nongthaktagi uba phanghalle. Adubu masigi effect si yam tianba matam khakta da thokpa amade nongthaktagi khak uba oibanina yamna kuina Hitler sikraba matung fau thengnakhide. 1992 hariba chahi asida German government na aerial survey amakhak tawkhi. Hariba survey asida thengnarakhraba matung lamdugi mingchat thiraktanaba Nazi sogatpa singi punfam oraktanaba haidana u singdubu kakthatkhi. Number 5. Patomskiy Crater. 1949. Geologist Vadim Kalpakov Siberia da expedition amakhak chatkhi. Mi kanamta tadaba umang wamang marak aduda mahakna karino sukhang khangdaba amakhak thengnarame. Uriba potsak adu mathon kun manga wangba yumjaw amamuk chawba crater amakhak ne. Mafam si haujikti Patomskiy Crater haidana mystery pamjaba singi koirakfam oire. Naksinna yenglagadi masi maigi ching male. Adubu ngaklibadi mafam asida chahi million kayadagi maigi ching lay haibagi khudam amata fangkhide. Scientists sing na thizin homjin tawbadagi masigi crater semlakhibasi chahi chahumok mamangda oiramgani haina khanglakhi. Crater semlakhibagi oiramba yai haina bamaram sing adudi sundrangdagi meteorite thomjilakpani lainungdagi gas thokhibagi makhunni adagi karino kanana tawrmano khangdragadi hek taisinaba nungaijabi alien sing su kanthoktan yaholle. Adubu crater si karina semlakhibano kanana su chapchaba haiba ngamdre. Number 6. Isdal Woman. 1970 gi Norway dane hiker kangbu amakhakna Isdalen Valley mayai chabukta mai achakpa nupi amagi asiba hakchang thengnakhi. Nupi adu masada mafi thonglamde aduga ikoikoina sleeping pill yugi bottle sing amadi chaklaba passport taramme. Mahaki khutsa mami sing aduna kokthokibagi lokhatpa yakhide. Konadi manak nakpa train station amadagi fangkhiba suitcase ani khak nupi sige oigani haiba ngamkhi. Adubu firol singdugi label sing amata yoramkhide. German currency mark chamnga amadi code sizinaduna iramba diary entry singsu yoramkhi. Kanna thigatpadagi nupi adu sasinaba ming kya sizinaduna masak lolaga Europe sin thungna chatlami haibasu khangkhi. Uhoba mi kaya amki matung inna nupi ase tongan masamhap sizinakhi hotel gi ka toina honglami aduga lon makhal ngangmasu hai haire. Haujik fau nupi sige identity kanana su haiba ngamdragasu mayamna mahaksi aronba pau pithok pisin tawba spy oiramgani haina khanai.